Nagaland की Chief Minister na Manipur की issue da matung manaw khud thingzalak pa yaroi haina Deputy Chief Minister Gai Khangam na phongdokre. Head Constable Herozit Imphal West की District and Session Court ta karakre adubu judge leram dabadagi March mangada hearing leithokre. Janata Dal United Manipur Unit के Secretary General की thongpuram balin gamte party asidagi resign tokre. Amasung Rajiv Gandhi Khel Abhiyan Scheme की मीटिंग मखादा State Level Nodal Games 2015-16 में होकर मयाम बुखुरुम जरी अदोम ने यंग भी बसी Impact News ने आई खांगन बम थोइनो हेनबी हवजिक पुंजा असिफावगी मरोई बपाव सिंह मयाम द पिजरी Nagaland की Chief Minister T.R. Jeliangna Manipur की issue दा खुद थिंगजिनबा मानबा वाही वता ngang सिंचेप थाना न बहनबा कानारोय Toiraga Tokani Haina Deputy Chief Minister Gai Khangamna Akanba Mongda react tokre. Ina Manipur Parliamentary gi MP Local Area Development Scheme gi Makada Moidang Pok Makhale Kaida Nongna Saba Community Hall ama Sangaba gi Thoram ga Mari Leinana Gai Khangamna Haikibada Nagaland gi Chief Minister na Manipur da Laktuna Wangang Matamda Masagi State ki issue Puthok Tuna Khanagi di Hydraga Manipur gi issue da khud thingzinduna Wangang ba asi Matung Manau, Ngang Dabana Pagani. Nagaland Manung Eastern Nagaland na Tonganba State Taliba Adu Hana Jeliang na solve Tongnana Bahotna Ko Haina Fongdoke. Mahang na Makata Raduna, Congress Party Asi Atay Atopa State Karada, Marai Chaitharakpa, Dona Taurabasu, Manipur Dadi Miyamna Party Asida Tazabatamle. Government Asina, Chingtam Ani Punna, Chakana Bahotna Bayaba Honari, Imphal Dagi Tamenglong District Headquarters Fawagi Kilometer Chamaga Yankai Sangbal Lambi, Tensil Handuna, Kilometer Marfudarada, Hantana Bahonari. Masigidamag Fun Kaitoktuna Lade. Atubamatamda tender Taunana Bahonari, Heidi Balambi Asi Semlak Padamiam na government Tamating Pangbiu Haina, Apil Tauki. Magi Suman Chichaslo, Ekul Suman Nagi, Muting Palka, Mai Kandona, Manipura Kandu Hadi, Mabadi, Langa, Sumaya, Makato, the Polo, Nagaland College Principal, Eastern Naga, Hawaii, State to one demand only, Moto Hamaka, Soto, and Happy Weather, Ekul Manipura, La Ara. Nagaland amadi Mizoram gi Chief Minister na Manipur gi apunba saktam kainanaba piram kiba statement bu awangba thakta condemn tawi ngasi United Committee Manipur UCM gi lamfel de labor office ta pangthokiba pawgi mifam amada wafamasi committee asigi President Johnson Ilangbam na phongdokibane Panbayai, Hokiba February Taramari Amadi Taramangada Ukrulda, Luingaini Kumhai, Yaubalakiba Nagaland Amadi Mizoram Chief Minister na Yelhomi Kannanaba Manipur Assembly na passed Tokiba Bill Ahumbo, Anti-Tribal Bill ni Haina Fongdoklam Kibane. Mahang na makataraduna Hokiba February Tarukta Amuko CCSK Amadi UCM na punna kutsam na duna sinkiba miyamgi rally adubo Nagaland the best over Civil Society Organization Group amana anti-tribal oiba khongchatni haina phongdorakpa laibak thibani awang bathakta condemn tawbaga loinana India government nasu asigumba mathong maram khangdaba shores thoglakliba sigi matangda matam chana control tawbiu haina appeal tawrakli Manipur ki nung yoiba internal matters da thangnaba yumthangnaba Chief Minister singna la akanda wakai ngangbi ba aikoi masel marakta nungsinadana sinbi ba adu mo wafam sing thambiri sing ase mase khudak to lepiu aduga Manipur gi koi khundaminari ba furup sing ase ki marakta aikoi ingna chikna amaga nungsi chana leminari ba se mase aikoi henna chawsinna ba aikoi UCM amade koi chatminari ba loop sing na koi kanna khona duna lakibani Manipur gi manungi oiba aikoi gi apunba gi saktam masi kaine na ba sinba mioi khujo kharagi saraida madugi matungi lakanda Nagaland gi Chief Minister na magi statement simple quality magi position to kauthu kanda madugi thaktu anemba thaktu kumdaraga wangang bi reba se mase koi tawidana ba haitana koi maikai degi haijari Manipur Police ki Constable Thongnauzam Herozit na masana masabu mihat pani haina paumi sing da phongdokraba matung ihan hanbo ina court karakpada judge leram kidre makhata ba hearing March mangada tauragani
जज लेरमदबा asi government ki khuzil thorangni haina ima singna pendaba phongdoknarakle Imphal West ki district and session judge Maibam Manoj Kumar ngasi Cherab Court complex ta laktabadagi Imphal West ki in charge oina Imphal East ki district and session judge S Imojana case adjourned tawkibane Inglisingani mapan gi July kunhumdoida Imphal Mayolda thokiban nongmai kapagi thokdokta Chungkham Sanjit amadi thokchom Rabina laikidabagi matangda CBI na Lokat kiba case adugi makha tarakpa routine appearance kidamak Thongnawjam Herozit ngasi Cherab Court ta lakhibane Herozit ki council oiriba S Lakhikant Singh amadi human rights activist Khetrimayum Onil Galloinana Herozit ngasi ayuk pung 13 taba adwaida Cherab Court complex ta lakhi Herozit yorakpada hanadagi ngaiduna leiramlaba apunba lufki ima singna Herozit pu cheksilna ngak senduna court hall tamna pusankhe panbayabadi Chungkham Sanjit pu Masamakna nongmaina kaptuna hatpani haina Herozitna paumi sing the phongdokraba matung case asigamari leinana February ani da thokpa routine appearance ta Herozit lakhidabane adumoinamag makhataba court appearance kidamak Thongnawjam Herozitna haukiba February 13 ta mahaki warol sing adu affidavit oina semdana Imphal West Session Court ki Ot Commissioner da bisinkhibane Herozit Kaloinana Inglisingani mapan gi July kunhumdoi gi thokdokta chenaba mioi nipansu hearing gi damak ngasi Cherab Court ta lakhe Cherab Court complex ta leba senior advocate amadagi phangba pau gi matung ina Imphal West ki district and session judge Maibam Manoj Kumar ase official tour amagi damak Tamenglong da chatkibani hairi I am no IJ, my am not so Magidon Ima, my am not, my am not so Magidon test my lepi, but I am no IJ. I get the Mutak and Anta later away, Punsisi the Kanjarure, Adubonga City, as some Magidamota, Ima, my am, or the gay Sansama, or the Ganawaga, some I am the Smite Bibasi, I PLA Tamoida, I see Jare, I me Hatpani, I know I see Tuxa HD, as some Magidamota, I will Makaya the gay, Angangi Punsisi can be you, I iralate happenati, I irale, me am the Ibonga Puju Hajaroi. I know some minus some Losan and I like Targadi, Masi Kunaji, Mutki Batare, Mother took Sarapanima. Ngasi wayin tawin hay bigi magta laksaraga sumain taw na judge bu lot pa se taseng na lot pani lot lepo se lot pa suya ya roi lot pa pamde aduga taring manga hay se masidadi soidan ma lot piganu judge lot piganu sigi wari ni isanu pa Herozit ki support tawri se atai ge nate mana mi hal so ai mi halu re na khut thangat panu pa ma mo mari laiba Manipur da mi hat pa kanano masak khangdana asok Lisang sana lai rakpase Herozit se akoi isone na khali haibadi masina haidoga mi halura choi hale maru taru kapi adune haijare ba masi kana gumim tana haidra Mihat pamioi amana maral yazakrabasu court ki thabak thoramda charak chahing naihan khibana amuka hena miyam da khoirang khoisaun hale amadi logtuna ba masatlon mayek sengna uba phangle maram asidagi aina thinkraba Maoist Communist Party Manipur na hayeng February kunmathoi nongmaijing numita general strike kauduna miyam da yakai pauzel pibagi phirep lawrakhibani haina lobasigi publicity and propaganda gi secretary comrade Nonglen Maitaina Gerald amada phongdorakle General strike asi hayeng ayuk pung mga dagina nungtil pung mga pauba pung tara nithoi chup na pangthokani haina tha asigi tara tarukta lob asina thadorak pa cherol amada khanghalakhiba laikhrabani General strike asi asuki matik maru oiba pungpham oibana Manipur miyam na mapung phana saugat piranaba amadi general strike manungda mai ising analayeng paumi amadi pauche puthok yenthokli basing loinana lining laishol gi thabak thoram singda ayet apan pibi gano haina su appeal tawrakli Amaramda National Immunization Schedule ki matung inna hayeng February kun mathoida Manipur pumbada pulse polio immunization gi ani shubar round oina chahi manga gi makha da leba angang singda polio gi drop amamam pithakane Lebak asidagi polio bu maru phangna muthatna ba changsiliba khongthang asibu shogat po oina general strike leirabasu service pi bachat liba mioi singidi komthopio haina Family Welfare Services ki director RK Rajo Singhana cherol amada appeal tawrakle Loinana hayengasi International Mother Language Day su oibanina numit asiga mari leinana pangthokadaba thauram sing yawba lakpa mahiroi sing dasu general strike asi komthok pinanaba all Manipur recognized private schools welfare association na appeal tawrakle
Center da anoba government ama lakraba matung mathang chahi da pangthokadoriba Manipur gi General Assembly election lakpaga iroinana Manipur gi political parties singi marakta tapna ahongba kaya uba phanglakle. Janata Dal United Manipur Unit ki Secretary General gi thau puramba Lin Gangte party asidagi resign tawzarage haiduna party president dangarang ai bacherol pisinkre. Taubatabu Karamba Party da Yaugani Haibadi Lauktoktre. Chekon the Leba Caf Max Tangasi, Paumisinga Unaba Amada Mahagna, Kongtang Asi, Hanglev ki Miamgi Apambagi Matung inna Laurakpa Pirepni, Juratanpur District ke Hanglev A Sige, Jahi Kungi Matakta Chaukat Pagi Mami Taraktre. District Asida Tokliba Tokdokwa Tokaya Luching Basing Namatam Jana, Loishan Bangam Daba Haibasi Laibak Tibane. Honglagliba political gi Pibam Asida Hanglev Area Development Committee ga munna tanaraba matung karamba party da yaugani haibadu lauthokani haike. Panbayabadi Lin Gangte haukiba ing lising ani amada pangthokiba assembly mikhalda MSCP gi ticket ta mikhal thengnakibaga loinana lising ani taramari da JDU gi ticket ta outer Lok Sabha election gi candidate oikrabani. Party the resignation P base Aigi Kendra 57 Henglip Assembly Constituency ase Lisang Chitna Chahi Kun Development Tobidabagi Maramna Ehaki Walker Amadi Kendra gi Leriba Son Tharba Leriba Public Singna Development se Leitraba Maramna Leader Ama Ahongba Lakpa Mathau Tare Haibagi Ehak se Party degi Pamthado Maru Aina Kendra da Confine Tobiraga Miyamgi problem awaba issue makai ase mayam ga saruk yamin ningai gi damakta party degi resign to hai khiduna aingase party di to ai haibadu aingase declare to bani Chadliba February tha sigi kuni thoi degi lakliba March ke tang ama phawba pangthokadoriba kohosem amadi bosem ge exam thagadoriba mahairoi pumnamakta mahairoi loop mari MSU MSF KSA amadi sukki apunba body oiriba JSCC na exam asigi yaifa paujel pirakle Apaba kunai ama oinabagi damakta mahairoi singna nataba pambai sizinabagi hainabi thadoktura masagi mathauda kanna hotnabiyo mahairoi sing asigi mama mapa amadi ahalaman singna khongban chenbagi thabak amadi exam duty tagadoriba oza singda wanon wachat tawbigano pangthokadoriba exam asi niyom chomna pangthokhananaba JSCC na team sem saduna leire Exam manungda MSPD CL amadi Electric Department na tangai padana numidangi matamda may muthat pidanaba government ki pukning chingsilakle. Exam manung asida loop amatana ban blockade na chingba makhal amatagi apanba ayatpa pibidanabasu apil tawrakle. Police modernization ge sarukama oina cyber crime amadi digital electronics evidence ka mari lainana nongmagi oiba workshop ama ngasi ahanba Manipur Rifles ki banquet hall da pangthokre. Workshop asiga mari lainana Manipur gi DGP LM Khautena cyber crime gi singnaba asi thengnanaba state force na hotna pham thoi haina phungdokre. Imphal West District Police na sinduna pangthokiba workshop adida LM Khautena makha taraduna cyber crime gi wathok sing thengnanaba matik chaba anoba khutlai amadi marik chumba knowledge khangba mathau tari state force ki oina su cyber crime gi anoba singnaba asi thingnanaba awareness amadi workshop pangthokpa mathau tari loinana state government nasu police department ta mateng pangbinaba DGP Khautena appeal tawkhe through the use of mobile phones, internet, or even WhatsApp, or any other medium, criminals, extremists are resorting to extortion, causing terror among the people. Facebook is used, the Skype, or even the messages. This is a time when we have to you really have to gear up ourselves and equip ourselves with the skill, with the right knowledge, and the technical knowledge, the expertise to deal with this kind of developments or the new scenario that has come up. Ngasigi thoramadu da saruk yakiba Chief Secretary O Navakishore na phongdokibada cyber crime gi wathok asi lamdam asida leiriba miyamna thengnaba haurakle internet ki khuthangda miyoi kayana aranba pambai sizinaduna miyoi kayagi personal data loktoktuna awaba tahanbagi wafam kaya laikre Phibam asida state force na sumikup na hom singna leiba mathau tai haina Chief Secretary na phongdokhe ngasigi thoramadu Manipur Police ki makok thongba police officer yauna cyber crime ki lamda khanglaba expert kaya yaukhe
should share with the others so that our capability is increased. Capability should not be confined to a few persons, it should be available to one and all, so that the whole organization of the police department is it becomes a smart police department, a smart personnel. I also would like to appeal to you. I mean, it all depends upon your attitude, your thinking, your your outlook. So the police officers in Manipur are quite smart. Mamang chahida pagthukiba sangai festival da food stall singda commercial gas cylinder pigani haina namthak tauraga khongatkiba senpham ngasi stall mapu singda yenthokre. Manipur Press Club da ngasi paumi singa unaba amada Innovative Youth Development Association gi secretary Bikramjit Kongkhamna haikibada thogdok asi mamang chahida pangthukiba sangai kumhaida khurai thangjam laikai dagi nangmairapam Tarun Kumar kawbamyoi amana masana masabu Indian Oil Corporation ge Assistant Accountant ni haina sak takjaba myoi amana food stall hangba singda commercial gas cylinder pigani haidana stall mapu singda IOC na issue toba certificate pidana lupa chamnga dagina lising ahum phawba khongwat khibani tungda certificate sing adu sasinabani haiba khanglakpadagi police ta complaint ama tawraba matung thogdok adugi matangda kupna thizilaba matung January ba Tarun Kumar police na phabangam khe Mahak Paraba Matung Court na tarakpa order amagi matung inna mahak na khonggat kiba senfam lupa lising nifunithoiga chahum adu stall mapu singda handok kinanaba khanghalakpadagi ngasi senfam sing adu handok kibani haike ngasi yenthokpada yahogdaba stall mapu singna rims lambi da leiba association asigi office ta laktuna masa masagi senfam loraba yagani so haidi exhibitor amadi paisa sing asi lobby khraba exhibitor sing asi da aikogi NGO na ngasi paisa sing asi sinabagi amadi paisa sing asi respective staller sing da pibagi thoram asi ngasi pangthok sabani hariba mari leinaba singna kariyumba ngasi phanghaudaba amadi lahaudaba taragadi khudong saba numit amadi aikoi phone number pizage akoi NGO sidagi akoi NGO de laga lobby ba yagani exhibitor Tongan ba lalholup singi nongmai puthok pusin tawramba miyoi manga Bisnupur commando na nongmai ga konana phagat pangamkhre nongmai puthok pusin tawba gang member manga diesel auto da chatkre haiba thajaba yaba paw ama phangbadagi Bisnupur police commando amadi taret suba ARG apunba khutpu amana ngarang numidang pung 3 lom taba adwaida moirang PSK manung chanba Paukak Chow Ikai Lai Mamangda check tobada nupi ahum yauna miyoi manga magazine yauba sizinadriba ahanba MA3 rifle ani phagatpa ngamkhibane khulai sing adu ngasi Bisenpur district ki SP ki office to display tawduna paumi singda yenghankibane phagalaba miyoi sing adudi Churachandpur district ki new lamka gi manung chanba V Munhoi dagi laikhidraba S Khubza Thong gi machanupa Vungjamuan Samte Chahi Yankhaimari Gangpi Mualkoi Dagi Thangnau Paite gi machanupa Lamchin Samte Chahi Kuntra Humdoi Hyangzau Dagi Jamsin Thang Jau gi Loinabi Don Lamching Jau Chahi Kuntra Nipan Haingzau Dagi Khupkhan Lian Jau gi Loinabi Chindai Zing Jau Chahi Yankhaimanga Amasung Tangnaum Dagi Lamching Paite gi Loinabi Luniang Paite Chahi Kuntrani Thoine Makoina Pudunu Lakwa diesel auto adugi number na MN02A8986 ne Police na wahang pawhang tawbada makoi sing adu masak maming khangdaba lalholup singi nongmai puthok pusin tawbani haiba khangbangam khibane Patsoi Mandal BJP da nauna changlakhraba miyoi singbu taramna okpugi thoram ama ngasi Kwakaitel Thongnauzam Laikai da pangthokre English singani tara taretta pangthokadoriba tarama thoisuba Manipur Legislative Assembly gi mikhalda BJP gi mirep ama oigadoriba BJP Patsoi Mandal gi State Councillor Chungkham Bijoy Singh bu chhogatpa oina Patsoi AC da leiba hana tongan ba political party singda yauramlaba miyoi chamri romna party asida nauna yaurakhibane nauna party asida yaurakhiba miyoi sing asibu taram okpugi thoram aduda political gi lamda khang hairaba masak nairaba miyoi kayana saruk yakhi
Mayang Imphal Block Youth Congress Committee na sindrangasi Mayang Imphal Thana ani longbida leiba Wangkhai Laikai Community Holder Congress ke Mass Youth Enrollment Drive amapang thokre. Thauramadu the Works Minister Dr. K.H. Ratan Kumar Singh su sarukyaki. Phayeng da sagarliba Thobal Multipurpose Project ki leibak ki dam asi hek Thingat Kibadagi Dam Asiga Thangnana downstream the Ladiba Tumu Khong Moirang Purel Gram Panchayat Kimiyamna Hainingai Laitana Ware Haina JSC for Mapitel Dam downstream affected people na Cherol Amada Fongdorakle Thawal Turel na Putharakpa Nung Langoi Pektuna Hingzaram Balamdam Asigi Miam Hauzikti Sandan Pam Laitre Loinana Thawal Dam gi downstream dasu Ahong Bakaya Lakle Hiramasigi Matang da Mamang Chahigi July Thada Chief Minister da Memorandum Amapisin Kibasu Laikrabani Haina Cherol Asina Makatari National Bank for Agriculture and Rural Development NABARD na Sindana Nongmagi Oiba State Credit Seminar amangasi Imphal gi Classic Hotel da Pangthokre Low Singuba Amadi Masiga Mari Lenaba Lam Singda Karamna Sel Tungi Pibam Pagat Hangadage Haiba Asina Seminar Adugi Tim Oike Loinana Tungkoina Chatpa Yagadaba Chaukat Pagi Lambi Amak Purakpada Investment Credit Haibadi Loan na Achauba Thaudang Amaloba Yai Haiba Wafam Asidasu Ahen Bamit Yang Tamke Thauram gi sarugama oina English ngani tara taruk tara taret ke State Focus Paper su phongke Lomi amadi nupi singi phibam phagana bahona bada achauba thaudang lawkhibagi damak Janet Women SHG amadi Kaisamthong Moirang Ningthau Lerak Mamang Laikai SHG Hyderabad Self Help Group ani asiga loinana Kainau Farmers Club Ikai Khumnabo Utke State Government ki Department Sing RBI Bankers amadi Stakeholders Singna Saruk Yakiba Thauram Aduda Manipur Finance Department ki Additional Chief Secretary Dr. Suresh Babu IAS na Hai State Asida Loan Khongkat Pagi Thabak na Khwaidiki Chawba Awaba Oma Oidi Stakeholder Kudimagna Loan da Yengliba Mityeng Asisu Hongdokpa Mathautari The success will be only when the wavelength of all the three agencies work on a similar pattern. Now the stakeholders who are basically the customers to the banks have to understand the entire entrepreneurial approach. Today, as Jose was telling, we have the agricultural credit lending basically and also the secondary sector and tertiary sector which we are doing. Primarily, if you look at the basic concept which every bank expresses here is the repayment problem. Matang Swaisida break Amaluzage, Manipur Amadi Malim Gitonga Tongan Bay Pau single Luina Nakoi break the Giamna Tun Hanzarake, Impact News Po Mityang Taduna Labio. Iram the Masiki Han Boy no talked about Sangai plastic storage tank season of it. Yansinaba Potlam Yaudriba, LLDP Ina Sazava, Sangai season of it. Fangigida sizing 200, 300, 500, 750, 1000, 1500, Amashun 2000 liter. Chahi Taragi Kerenti Galoinana, Kenaba Makal Kudingi, Apa Mama Susin, Hambigani. Mana nungtagi chari bamaru marang yaw bachinjak sing siyang. Masin hakchang ki pangala ma deliver sohan batana tana. Pok naba acidity cha batum dabana chingba kya nar kriya. Imana pirak hakchang ngakuk na bidak lai risidi. Lipse namana basinga nungtiri party. Sanga chadrabadi sukya magya drabra. Adum na khang dramale. Masina puk naba thinbagi awa bathohan bayai. Lipse nungtagi cha bana acidity cha batum daba khong haba ya daba phali. Aduga chak sulaman le. Liver bu farabadi punsisu super hit oiri. Mayambo Amukana Taram Nokchari. Bulletin Asigi Makataba Pau, Miam the Pizari.
Desamna Manipur University ki Vice Chancellor Professor H.N.K. Sarma gi mathakta sikhiba maral yakidre adubu post khara lawbaga mari leinana mamangda thokiba advertisement da asoiba khara leiki haibadi yazaki nakam lakan amaramda Manipur University gi hauzik oirakliba fibam asiga mari leinana Manipur High Court na che tharaktuna Manipur University gi VC dagi report kaukre haide Panbaya Bamana Desamna Manipur University gi Vice Chancellor na Aranba Kaya Taure, fake post semduna candidate Kaya Aranba Mawong da Khalle, CBI na inquiry Tohanbio Haiduna Prime Minister de Che Iduna Kanganba Laikrabane. Desamna Sirakliba Maral Singh Asi Chumbra Haina Impact News na Hangbada, Vice Chancellor Professor H.N.K. Sarmana Achumba Nate Haina Fungdorake. Physics Department ke Professor Yauna Manipur University na thokiba advertisement da kauriba post khudingmag University asina darkar leba post ni haike. Aduga University asigi oirakliba fibam asiga mari lainana court na yengsilagani loinana achum aran pumba miyamna khangbangam lagani haibagi thazaba pirakhe. No, I don't agree because the number what we give advertisement in the faculty position, we agree. No, that is correct. So that will be, based on the some other. They said that it was not advertised earlier or something, but this does not mean that the posts are lapsed. No, it is not. The others will be examined by the committee and maybe by the court. We have to, because I just received from the court the other allegations. So we will have the, in the court hearing. That is sub judice now. Assam ke manung chanalaiba mafam kayada khundariba Manipuri Singh hak Assam government na phanghalu haiba demand ngasi ayok Kasar district ki manung chanalaiba Silchar gi akoibada Manipuri kayana achauba khongchat ama chatkre ngasi ayok all Assam Manipuri Students Union Amsuna Sindna tongan ba school college ki Mahiroi Singh Maira Paibi Mahiroi Lup Singh gi mihut Singh yauna Silchar gi district library dagi hauduna laklaga Kasar District Deputy Commissioner gi office tamna rally adu lakhe. Rally adu da Mahiroi kayana Assam government na Manipuri Singh gi demand sing tabidre. We are deprived of 8th schedule of Indian Constitution. Assam Public Service Commission gi exam da Manipuri bu optional subject ama oina hapu. Manipuri medium school sing da non Manipuri oza thabiganu haibana chingba placard amadi banner sing paiduna chatke. Khongchet aduna tungda Silchar da leiriba DC Kasar district da laktuna placard ta thariba wahai sing adubo season aduna kholau kaya lausanke tungda Amsu gi mihut singna DC Kasar district ka unaduna memorandum ama pisanke ngasigi khongchet adu da saruk yakiba Amsu gi president Seram Herazit na Paumi sing da phongdokibada Assam da khundariba Manipuri singbo Assam gi government ki thabak da saruk yahalaktaba yamna kuirakle maruaina civil services ke exam kaya da khudong chaba kaya phangdana lakli haike Assam government lauba thabak khudingmakta makogi Assamese nataga Bengali lona interview gi question answer khungmadabani haibagi notification thokchalakba Manipuri macha khoi Manipuri na ibagi right se leiraktabadi khoi ngasi gi demand se tawrakanda ngasi gi lesinbani akhoi taliba demand se Assam government gi non graduated and graduated post lorpagi interview khudimakta Manipuri subject se optional subject ona jawn biba aduga Assam Public Service Commission na lauba examination da akhoi gi Manipuri subject se optional subject ona jawn ba akhoi gi Manipuri medium leiba school college high school pudamakta hangi posting atuba matama lobiba Chadliba Thasiki Tara Nipangi Nungdangi Pung Taramathoi Makaida Chingmairong da Leba Eastern Motors ki showroom da IED Pokhai Hankiba Amadi Thasiki Taramapangi Numidang Pung Taruka minute Nifuhumdoi Taba Matamda North AOC da IED Pokhai Hankiba Adu Aina Thinkraba Lalholo Pripak Pro na Taubani Haina Lobasigi Senior Publicity Officer Melaina Thadorok Cherol Amana Haide North AOC da Bom Pokhai Kiba Asigi Akoibada Leba Dukan Singda Drug Yonduna Drug addict singna toina drug kapham oiriba maphamne North AOC gi akoibada security personnel singna khurak hangdana duty taduna leiriba maphamne narcotic department asi kari mathau tauribage ifong phongna mayai kaba drug yoliba drug sizinariba sing nong matasu phaba thengnade Drug yonba miyoi singdagi sel khongatpa drug supply tausinduna police amadi narcotic department ki miyoi kharadi achoba sandan lambi ama oire drug addict oiraba nupi nupa kharagi mapunsi manghan ningdabana ahanba warning oina patahaudi paiphamda oina bom pukhai hankibani miyamna mafam asi mityeng changbinaba phongdorakle
National Environment Awareness Campaign 2014-15 ga mari lainana Combating Desertification, Land Degradation and Drought haiba thimda nongmagi oiba workshop program ama ngasi Society for Disabled Care amadi Kumari High School anina khutsamnaduna Ministry of Environment, Forest and Climate Change, Government of India, New Delhi gi mityeng makhada Kumari High School hiang thangda pangthokre. Ngasigi workshop hokdokpagi thoramda school asigi arts graduate teacher K Usarani na preside tawkibaga loinana People's Resource Development Association gi Assistant Secretary Dr. Huidrom Roman Singh amadi Imphal Free Press ki correspondent su oiriba Kumari High School gi arts graduate teacher Tikendrizit Anina resource person oina wangangke. Thoramaduda SDC gi Secretary Asarani na haikibada Aikoi miyoibana nature gi mayok ta thabak kaya amat tawbana maram oiduna hingbada nongmo gi awaba thengnarai masi khara makhai di koknanabagi pandamda haribu workshop asi pangthokpani haike. Mahatma Gandhi Avenue da ngasi ayok pung 6 makhairam taba aduwaida bom leire haina mipainarure. Imphal City Police ke manong chanalaiba mafam asida chingnaningai oiba tiffin ama ayokta duty taba police personnel singna thengnarakpadagi bomb expert amadi CRPF ke sniffer dog sizinake tawdog asina maram oiraga ngasi ayok pung 6 makhai dagi 8 makhai phauba MG Avenue gi akoibada achat awok sing thingke loinana Manipur bomb expert singna konthangda tiffin adu thugaiduna yengbada bomb oiramdabani hairi. Androgi Khoibu Santipur da leba nupa ama ngarang thangna yanduna hatamle thawdo adu da lekhidraba mioi adugi mingna chinga kham pungchon chahi nifunithoi apokpagi mingna lekhidraba apabi kawi haire ngarang numidang punchong gi anishuba loinabi tespati ga sumangda tumlingai da tespati gi hanagi nupa kulachandra na hatpani haina lekai gi miamna tespati da wahang pahong tawbada phongdorakli haire Thawdok adu da chenaramba yaba Kulachandra amadi tespati Andro Police na phagatkhre asiba hakchang hauzik Jenims ki mokta leiri. Ain na thingkraba KCP Poirei Mitei gi akhanaba Operation Mangal gi Task Force na mathang drive chatharakpada Lamlai Police Station gi manung chanalaiba Khurai Angom Laikai gi Laiching Chingkhong da laiba Ningtibi Restaurant ki laibak thiba thawdok adu thokibani haina lobasi ki Publicity Secretary na thadorpa cherol amada claim tawrakle Panbayabadi tha ama makhai mukki mamangdagi Kanglaipa Communist Party na lamdamasi da lairiba restaurant hangliba sing amadi miyamda nisa da laichuraba Niyom Chumna Restaurant hangdaba amadi natabali chatpa singbu lupna ahak pacherak piba hauragani haiduna khanghankhiba laikhrabane Thawdok asina ahanba oiraga lupna lamdam asigi kachin koya sinba thungna drive asi chatharagani hairi Manipur University gi School of Life Science na sindna Ichthyological Exploration in Southeast Asia haibatim da saknairaba Swiss ichthyologist Dr. Maurice Kotelal na wangangkre Manipur University gi court hold pangthokiba thoram aduda Manipur University gi Vice Chancellor School of Social Science ki din yauna mahairoi kayana saruk yakhi National Amadi State Teachers Award Fanglakpa Oza Singh Okpagi Thoram Pangthokre. Thoramasi Hokiba February 13 da All Manipur Elementary School Teachers Association MS Dana Sindana Association Asigi Koyathung da Labor Head Office da Pangthokibane. Thoramadu the National and State Teachers Award Fanglakraba Kha Potsangbam Junior High School ki Headmistress S. Santibala Amadi Lilong Higher Secondary Madrasa ki Lecturer Laurembam Nabakumar Bu Khudol Pot Amadi Momento Piduna Ikai Khumnaba Utke. Kunsuba Save the Handicapped Day gi Thoram ngasi pangthokre. Handak chahi gi oina thoram asi Senior Citizen Welfare Association de lupa lising tara tengbang pibaga loinana association asina chalaiba mongsangai da laiba old age home da pangthoke. Thoram asigi manung channa ahal oiraba singda khudol pot sing tamke. Sagolban Tera Amudon Akham Lekaida Lupa Lak Tara Mangarom Changna Saba Club Ama Ngasi Sagolban AC gi MLA RK Imona Sangakre
Trinity Public School Mongsangai gi founder president Moirangtem Ibetombi Devi the Global Achievers Foundation New Delhi na Rashtriya Shiksha Samman Puraskar pirakle. Award asi mahaki education gi lamda tawba thabakpo sak khangduna pirakpani. Chaliba tha asigi tara manga the New Delhi gi Rafi Mark Delaiba Deputy Speaker Hall the pangthokpa thauram amada award asi khutsinna rakhibani. Hauze ngasi nongmagi sanabagi pawda Rajiv Gandhi Khel Abhiyan scheme gi mityeng makhada Department of Youth Affairs and Sports na sinduna State Level Northeast Games 2015-16 ngasi dagi Khuman Lampak Sports Complex ta hokre Games asida Manipur gi district mapal dagi lakpa sanaroi singna athletics badminton boxing football hockey judo table tennis amadi weightlifting hariba masana Nepal asida athoi ahen tanagadori Ngasidagi haukiba games asigi hongdokpagi thoram aduda Dr. R.K. Nimai, retired IAS, YASKI Director Dr. Harmit Singh Pahuza, IAS amadi MOA gi Secretary Sunil Ilangbamga loinana Department asigi masak naraba miyoi kayana thoram aduda sarukyakhi. Ngasisana kiba men's 1500 meter race da Imphal East ki W Manor Ranjan, Thawal District ki Iqbal Hussain amadi Imphal West ki SH Ramesh na ahanba anishuba amadi ahum suba position takibani. Taranithoi Suba under 16 TH Birchandra Singh Football Academy ki tournament ta Amtuk Malom amadi Klasa FA Kaino ani mai pakre. Tawbung Kokta Leba Academy Asigi Sanabungda ngasi sanakiba tournament asigi Tarasuba League match aduda Amtuk Malomna KLYC Iril Bungbo Yamna Lakchana Panjil Taruk Sinoda Maitiba Pikibani. Taramathoi Suba League match tana Klasa FA Kainona Yumbu Oiriba TBS FA Team A Tawbung Kokpo Panjil Ahum Amada Maitiba Pibangam Kibane. Thasigi Tara Mangadagi Pangtukpa Hokiba tournament asida team Tarana Sarukyari. Tournament asigi hayeng match later roy. Thasigi Kunithoi da Sanagadaba Taranithoi Suba Likta LFA Tinungai A Amadi Amtuk Malomga Tarahumdoi Suba Liktana KLYC Irilbung Amasung Klasa FA Kaino Anina Lamba Taunaragani. Ahum Suba Oinam Charlie Memorial Open 5-a-side football tournament ta X-Star Fightinga Mai Pakre. Tournament asigi ngasi sanakiba ahanba league match aduda V Sai Thangmaiban amadi GS FC Kaisampat anina match ki apiba matamda Panjil amata chanaba ngamnadana match adu draw chatkibane. Tournament asigi anishuba league match adudana X-Star Fightinga gi sanaroi Daya amadi Suresh anina Panjil amamam chan sinduna WLFC Waikhom Lekaibu Panjil ani sinoda maitiba pikibane. Thasigi tara mari dagi pangthokpa hokiba tournament asida football team kunithoina sarukyari. Aikoigi club singjamai oinam thingel gi sanabungda chatharakliba tournament asigi hayeng makhataba league match ani sanaragani. FC Lamlai Taruk Suba Lamlai Kendra Village Wise Men's Open 7-a-side Chalo ka football tournament ki final changkre haire. Chalo Youth Union Club na sinduna club asigi sanabungda chatharakliba tournament asigi ngasi sanakiba ahanba semi-final match aduda FC Lamlai gi sanaroi TH Sunil E Abocha amadi KH Anos na Panjil amamam chan sinduna Ra Pungdong Bambu Panjil ahum amada maitiba piramlaga tournament asigi final changkibane. Semi-final match asida maiti horaba Rab Pungdong Bamgi amatangaraba Panjil aduna I Kelembana chankibane. Football team kunnipa na sarukya aduna chatharakliba tournament asigi hayeng sanagadaba ani shuba semi-final da STP Sector A amasung Neo Sanjenbam anina lamba taunaragani. Haina tournament asigi convener na thadorakpa cherol amana khanghalakli. YIC B Kaisamthong Longzam Laikai na ahanba Youth Integration Club Kaisamthong Maning Longzam Laikai under 21 4-men's a-side football tournament ki ahum suba position takre. Tournament asigi ngasi sanakiba ahum suba position ki match aduda YIC B Kaisamthong Longzam Laikai amadi Klasa FA Kaino anina match ki apiba matamda Panjil ahum chanaduna match adu draw oibadagi kicks from penalty marks na aka apogi laibag lepnabada YIC B Kaisamthong Longzam Laikai na Klasa FA Kainobu Panjil taret manga
दा माइथिबा पिरमलगा चथरकलिबा टूर्नामेंट असगी अहुमसुबा पोजीशन ताखिबने क्लब असना सिंधुना चथरकलिबा टूर्नामेंट असदा फुटबॉल टीम 12 सरुक यारी हयेंग सानगदबा टूर्नामेंट असगी फाइनल दा HLC होदाम लेरक अमदी NFC शगोलबन मोइरांग लेरक अनीना सानरगनी अरबदा बुलेटिन असगी हेडलाइंस अमुक हन्ना म्याम थमजगे नागालैंड की चीफ मिनिस्टर ना मणिपुर की इश्यू दा मतुंग मनाव खुद थिंजिलकपा यारोय हाइना डेप्यूटी चीफ मिनिस्टर गाय खांगमना फोंदोखरे हेड कांस्टेबल हेरोजिद इम्फाल वेस्ट की डिस्ट्रिक्ट एंड सेशन कोर्ट कारखरे अदुबु जज लेरमदबदगी मार्च 5 दा हियरिंग येथोखरे जनता दल यूनाइटेड मणिपुर यूनिट के सेक्रेटरी जनरल की थौपुरम बलीन गांगटे पार्टी असिदगी रिजाइन तौखरे अमसुंग राजीव गांधी खेल अभियान स्कीम की मिटिंग मखादा स्टेट लेवल नॉर्थ ईस्ट गेम्स 2015-16 ngasiदगी होखरे